Manipur lengang mikhal manung the rules of business of Manipur misung allocation business rule gi wang mada unconstitutional loiba thawong sathakrai taratare lak subal lok sabha mikhal hangada bani haina gaikhang amna hairi Waroishin khangdraba isu kayana miyam da mipaibu poliba sida pukning sang bagi mahutta luching masing na phammuna duna leire haina Committee of Civil Societies kanglai pak na pen da phongdorakli Amasung Nipalak Suba Thangta Federation Cup 2019 da Manipur overall team champion oikre chai ohum gi manung Manipur Thangta gi University hangdok laga ni haina Salai gi President Narengmam Samarjin phongdokre Ma'am kurum jari dom jengbrib impact news ne hauji pungja as phabu memoroi pausing miyam da pijari Manipur the lady BJP na luching balanga gasina Indian Constitution ki Article 166 Clause 3 ki makha the same kiba rules of business of Manipur amasung allocation business rule gi wang mada unconstitutional oiba thawong sathare hena Manipur Pradesh Congress Committee ki President Gaikhang amna phongdorakli loinana handak pangthokiba taratare lak suba lok sabha gi inner amasung outer Manipur parliamentary constituency gi mikhal su amuk hanna pangthokna na demand tawbaga loinana Election Commission of India gi pungning singsilakli Babu Prad Levima ki quarter the Paumi Singa Unaba Madahana Deputy Chief Ministers Oediba Gaikang am the Fongdorkibada Constitution ki provision Makada same kiba rules of business of Manipur Masung allocation business rule Laina Amen Sutodana Finance Minister na lupa crore anidagi hena lokthok pa yade amade lokthok pa targa su Chief Minister gi ayaba yawgadabani hariba wafam ase executive order ne thawong ase Constitution ki provision violate tawbuga chaf manai haina Fongdorki Loinana election ki model code of conduct lairing ay matamda works amasung power department na yamlab senpam kaya logthoki hariba asina takpade handak pangthokki ba mikhal aduda lainga gasina money power season aduna boot capture tawki habigi chapchab praman ne marmaduna handak pangthokki ba election ase free and fair oi khidaba mikhal ase amuk hanna pangthokpana chumgani hana phongdoraki election bude haidokre sarkar so form tawkre Adumapu MP ani ase ka ki base karen lawraga mo declare to ge report ase sigumba unfair means naraga chawro ba senpham amma lothoga madu influence torga vote ase khome sini MP ani sigi outer amadi inner parliament constituency da vote torga haido aga kare kana tawkibdo madu recall to thui means it should be treated as null and void. Maramadana masi election se hanbana chungani haibase ko di demand. Waroi sin khangdraba isu kaya gi awaba mipaiba na maram orga tangdu laitadana leide status gi oide phibam masida Manipur lengang na tawri thawong ase kari no haiba wafam Committee of Civil Societies Kanglei Park CCS ki gi maikai de gi thamlakli CCS ke na sinduna chekon de leba committee ase gi office te pangthokiba pau gi mifam mada CCS ke gi president Jitendra Ningom na hai status de leba praja section khudingma ki thamoida Manipur kai khagadra yellow mi sing mutkhigatra haiba wafam yauna waroisin fangdriba isu ke ana pik thana leibadagi mi paibagi akiba niknik launa leiri fibam asna Karigumba amata phibam masibu karigumba amata khanadana status da lengak puri beluching singna thausadana amaga mukna duna phammuna duna leithokli Manipur lengang na chathariba thawong asi pende akan mamong da condemn tawe Manipur gi waraba chiraba matama sida stungba thawong sing asi sathaduna leiba tokpiro phongdoraki Paugi mifamada CCS gi advisor Joy Chinga khamna phongdorakibada karigumba lamdamasigi yellow missing mutkiba yaba phibam kanglu furup singi marakta laineri binungsi sanaba apunmagi saktam amasung lamgi ngamkhai kaibi yabagi phibam da laklabade madu da tholakpa afafatagi daita pumba India amadi Manipur lengang na pugadabane aduguma phibam laklabade Manipur gi praja section khudimagna tumina leithokloi June 19 gi thaudokta gi hena sathiba akiba masak oiraba thaudok kya thorakpa yai haiba wafam thamlaki Citizenship amendment bill se amasi India government chanar ko tarok su khudi provision ama hapan gani law khraga hojik taning aba citizenship amendment bill chanar ne ju haire batanja hayeng sinam pass to rom da gi tanja sida Manipur miyam gi damok khalle harga Manipur miyam gi damok leigada ba tanja sida mokoi masel mung der pai se masi Manipur people sing accept tok de sumum le war ba tanja sidi imung manung khana ba mokoi masel solve tong no khona mo tam da adum asom chalaga mina wayen gani haiba gi wakhalo le se Manipur miyam sungya ya de hojik political gi oiba yam chawba issue sina
मरम ओइदना पाइनिंग मैम सिंह पाइब फंगदेदना पियार का थमजिलक्तना तौरे हारगा राजनीति मैम सिंह पोले तरकांदा मणिपुर मियाम पामदा पोतो तौखीगदरा हाइबगी चिंगनबदुमा फौजै सरकार से स्टेबल ओहेनबा मणिपुर द लैरिब तंगदु लैताद्रबा वाटलिबा मैम से मसी मेंशन मोनमदा मणिपुर सरकार अमदि सेंट्रल सरकार न मसे अखोई दायित्व लौगदमने People's Revolutionary Party of Kangleipak Progressive Pripak Prona Lamdamasi the Security Force in the Micham Kaya fake encounter the heart of the Piendraduna Amuksu Miamu Selton with Namada Namthanan Naba Reserve Bank of India RBI and Taurang Paikat Lihana Pongdorokli Lona Tinkrab Lala Ulubas and Topachirolda Mika Ponba Loilam oina lairi kai de asugumba haija nonjadradi hingbangam khiroi khanma kangbuna lebak mapu oikini RBI na athing thamba ngam libe state ni haibada ikai ba faudru bluching ba singi wakalase angak pani haiba wafam thamlakli Housing for All scheme gi senfam ase lupa lakh ama makhai oiriba se minimum lupa lakh anida ohening bagi apam lei haina Paso Assembly constituency gi MLA AK Mirabai na fongdorokli wafam ase Housing for All scheme gi makhada MLA local area development fund gi senfam enclose tawduna laira bagi pankhai makhada leiba Paso Assembly constituency gi tongan tongan ba mafam sing de leiba imung sing gi oina saba yum sing sangka bagi thorom da fongdokibanei Anganwadi Center ani amadi punna yum taranithoi sangabagi thoromaduda MLA na makhata na hai Housing for All scheme gi senpa masilupa lakh ama makhaya sin lairabi imung amada masak thokba tung koiba yaba yum ama sabada khara khazik ningba thungdaba praja singna thengnari asuguma phiba masina maram oiraga Housing for All scheme gi senfam masida MLA local area development fund gi senfam sing enclose tawduna yum sing asi sabada praja gi mateng pangbane Housing for All scheme gi senfam masi minimum lupa lakh ani oirabade larabi imung amada masak thokba tung koiba yaba yum ama sabak ngamgane Housing for All scheme gi senfam masi minimum lupa lakh ani da hengat hananaba Manipur lengak ta idea amadi suggestion ga loinana haigani hab wafam phongdoki केंद्र सोथना लेरबा प्रजासिंग असिबु हगोटपा ngamnaba masagi moromdom hingjaba ngamnaba gidamakta pangba yaba mateng MLA local area development fund na cover toba area da tonga tongan ba scheme gi makhada welfare tongnaba gidamakta isamakki baikaidagi ayamba miyeng asi changduna committee ama sembe haraga committee dugi makhada hairiba akoi MLA local area development fund sina tam dugi akoi program da hapaga sumaina sarakpa adumba yumsingni loinana makhata na hoje akoi handaki chahi sidaida akoi angamba sumaina akoi gi laita laira oirba yum samagi mathakta akoi sage haina target tauri Lainga ki har gi thausil amade lawmi singna fangli chaitheng haibasida lawmi singoi bakhana nainabig mifamama ngasi pangthokre mifamadu All Manipur Progressive Farmers Association sinduna Manipur Press Club ta pangthokibane mifamadu mari lenana All Manipur Progressive Farmers Association gi Secretary General W Inau na fongdorakpada Manipur lenga ki oiba agricultural policy laitabana lawmi singna lawu singu tawbada khudong sadaba kaya mayoknari loinana har matik sana fangdaba made fanglabasu mamalka hena wangbana lawmi singna chaitheng kaya piri maramaduna lenga na miyang sangbiduna lawmi singna thengnari khudong sadaba singa se kokna na ba honabiu haina mari lenaba singda apil torokli चाही खुदिंगी अखोइना मणिपुरदा यूरिया हार असि माय फंगदबगी अमसुंग फंगबसु मदु ममल हेना फंगबगी लंगमिसिंदा वा मायों अरिबसि असिदि मायों अदुन लाई अनुना अखोइना असिगुंबा मायों अरिबसि असिगी तोंगान तोंगानबा रुकोसिंग अदु अखोइना मफम मतमगी मतुंगिना अखोइना मदु थीरब मतुंगदा अखोइना फंगजरकपा मादुगी फाइंडिंगसिंग अदु अखोइना थमजै अदुगा थम्म मतुंगदा मदु हाइरिबसिंग अदु करमना सॉल्व तौगदगे हाबिसि सिगी ओइबा सॉल्यूशन सि मणिपुर एग्रीकल्चर डिपार्टमेंट मपुंगिना मणिपुर लेंगांगना अदुगी अचौबा लोर लमन लौबगी Booster khongban tabam mi si amadi gyan mangdur hospital laikan naduna leiriba laisram sanatombugi oiba JAC ma ngasi semkhre yamna chingani ngai oiba mawng da sikiba booster khongban tabam amadi soktuna leiriba laisram sanatombugi thaudoga sigi matang da lengak na athu matamda aseng bat langla langjin puthokna na ba lengak amadi mari lenaba department hona bi haina JAC gi maikai de demand torokli Laibak tiba thakdoka sigi madilene miyam gi oiba mifam mangasi kwakatel awang konjeng lekai de leba maira sanglen kam library awang konjeng lekai community hall da pangthoki
JAC की कन्वेनर W शांति हाई बूस्टर खोंगबान ताबम लेखिदबा लोइनना लाइश्रम सनातोमन ज्ञान मांगदुन हॉस्पिटल लाइकनदुन लेब थौदोगसे JAC ना चिंगनब पोए मिसी असि मतंग लेंगाक मियंग संगमिदुना अचुंबा पुथोकनरब होनबियो हाइना कन्वेनर असिन थमलकली पनब याब अमना था असि तरामाथोइदा लमसांग पुलिस स्टेशन की मनुंग चन्ना मयांग लांगजिंग अमदि फुमलौगी ताइनफुम लंबी मताइदा बूस्टर खोंगबान ताबम सही कुनिपान अपोकपगी मिंग खोंगबान ताबम दामो सीदुना लेरंबनी अदुगा लाइश्रम सनातोंबा अपोकपगी मिंग लेखिदरब तोंबना ज्ञान तादना लेरंबनी हरी पुलिस की रिपोर्ट मतुंग इना मखोय अनि असि मखोयना तोंगलपा होंडा एक्टिवा अदु एक्सीडेंट थोकपदगी लाइबक्ति थौदोक अदु थेंगनब ओइरंब याई हरी ngang masada kari mata sokte aduga magi oi thangba khajai sida khajitang sokpa lei aduga mare sisi ammi aduga masa mako chitnali ai masa hakcheng nani na hangdoga ai loina yengje hawi adu ayo da hangba matamda ayo sina ma gari asidagi soaga khara lapna gari de sambal lama da gari si thetlaga lerami masa na lapna lerami haibagi paudam ge amatamgi kamaina sibano haibagi matang da khoina thinna bagi damakta SB da DGP da adagi mari leina ba police department khudimak अखोना एप्लीकेशन चे चांग खुदिंगबक थौरांग तौरम मतुंगदा अखोना आंगांसिगी लंगला लंजिन थीनरबा थौरांग अदो अखोय कन्ना पाइखसनबा थौरांग तौजरगी Making diagnosis and management of hepatitis C a priority help hiramasida media sensitization workshop ma ngasi North AOC leba hotel classic the pangthokre Foundation for Innovative Diagnostics Fine amasung YRZ care and in kusamnaduna pangthokiba workshop aduda lamdamasigi media farm singi paumi amasung tongan ba NGO singi miyoy kayan sarugyaki workshop aduda sarugyaki ba Manipur AIDS Control Society Max ki joint director Dr. Aviram Mongjam Nahai hepatitis C haibasi idagi ida launa gan balaina makalamane madugi matakta mirole ba mamada gi machada launa gale aduga khwaidagi launa gali ba asna drug users singna yetum syringe tinaba lasing punmana su oigale Manipur da hojik hepatitis co infection gi sang ase 64.9% oire district wise when yeng badana Churachandpur na chada Maniputara gi mathakta leiri injecting drug user gi masing ase Imphal East West amasung Churachandpur na khwaidagi wangna lei masigi damak Imphal amasung Churachandpur da maruoina treatment center thamduna HIV AIDS amasung hepatitis C ngakthokna da honari center asida atopa district singdagi lakpa drug users singasu treatment gi khudong chaba piri mahak makha taraduna hepatitis C ase drug user sex workers sing khakta natana masamau foba ilem na katpamiyo sing da su leiram thengnare masigi khudam oina Zenims ki blood bank ki record ama yenglubada HIV na 0.2% leiram ki loinana hepatitis C na 1.1% leiram thengnarakhi maramasina masama u fai haiduna su hepatitis C dagi section da yade laina asi tha ahum natraga tha taru ki manungda ningthina treatment pb rabade phahan ngamle tawbodu section rabade adumak laina asi nahan nabagi machak ohelli fongdo rakhi hepatitis C से अखोना drug users खक्ता लेब्रा करम population दा लेरिगे ना अखोना येंगबे अब population अमा हाई तारगदी अखोई female sex worker मरकता क्याम लई MSM population मरकता क्याम लई अदगी तोंगान बा population मरक सिदिस्ता क्याम लेगे ना येंगबे सिगी मरकता particularly voluntary blood donors की मरकता मोइना donate तौरिबा blood सिंगसी मरकता HIV क्याम यावरगे हाइबे सिसु just example अमोना Zenims की लेरिबा record सी यंखचरोनी मददा लेरमिसे HIV दी सुमनगी 0.2% ओइबा कांदा hepatitis C दी 1.1% लेरमबसे voluntary blood donor मरकता लेरमबगी सांगसे थेंगनबसी अखोइदसु oh it is not only confined to the injecting drug users general population in Kanba, Adugama Fari in Kanba, Adugamba population, Lairami, Adunama, it is alarming Hyperpoto, Madune Konamayam, the Thamjaningus. Lamtamasigi mamalyam laba handloom with handicrafts ki oiba polam singa se miam gi apamba madi kaitel gi demand khangna semdok semjin tabu matam oirehan textiles commerce and industry gi principal secretary P Wi-Fi na fongdokre wafam singa se handlooms and textiles department sinduna lamtamasigi handlooms madi handicrafts ki oiba product sing mapal lam the export tabu mari lenana noma gi oiba workshop ama chingmairong de leba classic grande de pangthok ki badu mari lenana fongdoki manei Principal Secretary P Wi-Fi na hai lamdamasigi handloom amadi handicrafts ki product sing ase sterasi khakta natana national amadi international market yamna pamnari lamdamasigi mamal yamna polam sing ase mapal lamda thadokpa matamda quality maintain tauba loinana miyam gi apam khangna semdok sajin tauba matam oire
Internet amadi online shopping gi oiba anoba kaitel gi iho ama lakliba sida principal secretary asina hai online shopping to bai ba se hauzik miyamna yamna pamna changsilakliba khongthang amane lamdama sigi oiba polam sing asibu online shopping gi khuthang da miyamda phanganna ba hona ba changi adubu yon ga doruba polam sing adu quality maintain tawba ma changi natrabadi miyam gi thajaba mangkhiba yai haina phongdoki isa jati ki phi gumba se mi na khajitang hongdok matamda khoina warobus mahutta akhoi gi jati gi leiriba phi si masidi sokpa yade masidi akhoi dharma gumna khoina ngak sena bani masigi di sokleng leng ba yade adu orbo si sidagi di akhoina toan ba mixer haisra natraga modification haisra upgradation haisra natraga madugumba lobada wakhan chawthos maduda aigi phi aigi jati gi phi do admaina on taina to haina roise market na kari pame logada missing na kari pame mapan gi foreigner sing na karam mamung si pame ana level ani da sana se isagi identity ngak sena ba ama tungan isagi chen phangna ba gi livelihood phangna ba multi pronged thinking da wakhan khan tharaga khudong cha ba mayam si logsi Sija Hospital na Indian Medical Association ki khongjang saugat po na lakli batang tara tarita hospital asida OPD hangloi loina na operation su pangthok loi haina chero lamada khangalakli Raj Medicity na corporate social responsibility scheme gi makhada tha sig lakli batang tara taruk gi kunithoi foba chayola machup na hospital asida lemna laing mai camp ama pangthok lagani hospital asida pangthok pa pamu sing una the hospital asida chairman and managing director H Rajen Fongdor kibada lemna laing bai kem ase lamdamasigi miyam gidamakta khalaga paikhat pane loina kem asida surgical oncology urology general surgery ENT obstetric and gynecology ortho amadi general medicine chingba singda maruaina layengani hari private hospital ma orga paisa ng to bui wakhan je khoi leitaba akhoi ge corporate social responsibility hai ba dum ba khoi ge project ama hak lei khoi ge scheme ama hawbudagi sum tawra lakwa natural calamity thokpa kaya ama ka adagi social issue kaya da casualty thokpa khopa amadi leita laira bomb blast thokpa khopa manipur gi matam gi lakpa issue kaya ILP gi khangde amoi khangde lakpa kaya se ju khoi dum share to la angam ba thak manipur gi leita laira khara da wor su khoi angam ma ting pi bung na ba na adu wakhalun da tor ki ba khoi gi press note happy ba poor in the needy people has mas ayam ba nam khoi na oina tawgul adu ma khoi na ta ba kana gumba gentleman ka well to do to family ke kamuna laga su khoi loina madu allow to ne Imphal West ki banung chanba Yumnam Huidrom Makhalaikai Community Hall da ngasi nomagi oiba free health camp mapangthokre camp adu Directorate of Ayush Lampelpat ki miyeng makhada Youth Unity Development Organization Yumnam Huidrom Makhalaikai Merapai Bitluf Directorate of Ayush amadi UPF Yumnam Huidrom Local Council na punnasindur pangthokki bani Yaripuk Police Station ki kangbu amana Yaripuk kaithel dagi nupa ama ganupi amaga WY tablet sing yauna tongan ba nisaw ni sijinaba guli singa kona na fare miyoi singa do singa makhalaikai dagi singa mayum zawet saha sahi kunmanga apokpa laikhidraba mazahar amasung singa mayum nurida vivi sahi nifutaret mapuroiba Nasimuddin nei Impact News ne fangu pau da Thobal gi SP Dr. S Ibomcha gi miyeng makhada Yaripuk kaithel da chathaki bathi bohumba du da Zawed tagi WY tablet piece kunmari Nurida dagi SP tablet piece chani kunmari WY tablet piece chani mariputara taret N10 tablet piece chamam sung heroin powder gram tarani thoi rom fagat pangam khibani hari Matanga Shwaida break amakak lujage break matungda Jun taranipan lakpa kamari lenana film from Manipur na stintuna minutong dalaiba athauba singi khubam ke krupata social service pangthoki bagi pawa made Manipur amasung malam gi tongan i paw sing pudura lakchage Impact News bu migeng taduna lebiu break matungda mayam amuna tarab nokchari made bulletin sigi makhata paw sing miyam na pijari Jun taranipan lakpa kamari lenana film from Manipur na stintuna minutong dalaiba athauba singi khubam ke krupata Waisit lamsengi thabak pangthok tuna social service tawkrai
सोशल सर्विस अदुदा सर्व याखिब फिल्म फोरम मणिपुर की चेयरमैन समझुत साब मंगोल जाउन हाई मणिपुर की ngam khai kai be yaro है चंगचिन की खोंजंग द लैखिद्र सिंगित निंगसिंग नुमित लाखपग मरी लेना लमतु सेंगबगी थौरम अदु पांगथोकपनी लाकदुरबा तांग तरानी पांगी द ग्रेट जून अपराइजिंग यूनिटी डे सेलिब्रेशन अदुगी अखोई मतेंग तौबोइना आदि लेपाकी इशूदा थवाई थाखिबा कया दुबो अखोई निंगसिंग जरकांदा लेहौरिबा अखोई ngasi society de hingminiriba अखोइसु मखोइगुमना मखोइगी खुदुंग इलाकांदा अखोई इरमदम इरेपाकी दमता करिउ मखरदी तौफम थु इ हाइबदु उन्नना बायदना अखोई फिल्म फोरमना चिंगजरगा अखोई फिल्म फैटर्निटी की मेंबर मयामसी अखोई मफम सिदा खरा तरु तनाना थमननबा मफम सिबु हयेंग मियाम तिनबा यानना बायना होने लापनी कंगलेपाक कम्युनिस्ट पार्टी मिलिटरी काउंसिल ना कैथोलिक एजुकेशन सोसाइटी मणिपुर की मथक्ता तंपाकी लमसिंग लैरिब महाइसंग सिंगदा क्रिश्चियन लाइनिंग संदोकप लेप्त्रबनिना कल्चरल इंपीरियलिज्म की थौंग असि थिंगनन बहाइदुना महाइ लोइसंग मंगादा पब्लिक कर्फ्यू लाउथोखरै लोना थिंख्रब लालौलुबसिगी मिलिटरी अफेयर्स ना थोकप चेरोल मदा लिटिल फ्लावर स्कूल सेंट जोसेफ हायर सेकेंडरी स्कूल कैथोलिक स्कूल कांचीपुर निर्मला बास स्कूल अमदे क्रिस ज्योति हरिबा स्कूल सिंग असिदा साजलिब चर्च सिंग असि पुमथिंग थिंगद्रिब फावबा लाक्लिब जुन कुनिथोइदगी पब्लिक कर्फ्यू थमलगने माइ लोइसंग सिंग असिग मरी लेना वैन सर्विस टीचिंग अमदे नन टीचिंग स्टाफ अमदे माहिरोइ खुदिमकना अथिंग थमलिंगैदा स्कूल कादनबसु चेरोल सिना मंगा तारकली इम्फाल म्युनिसिपल कॉर्पोरेशन वार्ड नंबर 6 की वार्ड डेवलपमेंट कमिटी ने सिंधुना अहानबोइना वार्ड असिगी मेरिट स्टूडेंट सिंग ओकपगी थौरममा पांगथोखरै उरिपोक अंतेम लेकाइद लेब कम्युनिटी हॉल पांगथोखिब थौरमदुदा आईएमसी की वार्ड नंबर 6 की कॉर्पोरेटर तौरांगबम इंद्रजित उरिपोक अंतेम लेकाइ डेवलपमेंट ऑर्गेनाइजेशन की प्रेसिडेंट ओइनाम चौबा इन्वायरमेंट डिपार्टमेंट की डिप्यूटी डायरेक्टर तौरांगबम ब्रजकुमार मणिपुर पब्लिक स्कूल की प्रिंसिपल सगोलसेम प्रेमावती याउना माइकई एदोम की मियोय क्याना सरुक याखी थौरमदुदा मणिपुर बोर्ड ऑफ सीबीएस ने लौबदुना पांगथोखिबा क्लास 10 अमदे 12 की एग्जामिनेशन सिंग द फर्स्ट डिवीजन द पास तौरप वार्ड नंबर 6 की माहिरोई हुमफुनिथोय द खुदोल तमदुना इकाई खुमनब उठकी विष्णुपुर म्युनिसिपल एरिया ने कोनबा मफम दिलैबा माहिरोई सिंग द विष्णुपुर एजुकेशनल ट्रस्ट ने पीबा कुलुम दोरक सुबा लाइस्ट्रम रोमेन थोकचोम इवेटोन अमदे हामोम प्रेमानंद मेरिट अवार्ड यंथोखरै विष्णुपुर की आम संगलेन पांगथोखिबा थौरमदुदा वोसम अमदे कोसम ने लोब क्लास 10 अमदे 12 की एग्जामिनेशन सिंगदा सादा हुमफुमंगा की मथक्ता मार्क फंगदुना माइ पालकलबा माहिरोई यांखै मंगादा सेल अमदे सर्टिफिकेट सिंग पीदुना पुंगिंग थौगतखी कुंतरेलक सुबा मेरिटोरियस प्राइज डिस्ट्रीब्यूशन की थौरम तौबुल कबुई मेरिट अवार्ड स्कॉलरशिप कमिटी तौबुल सिंधुना विष्णुपुर डिस्ट्रिक्ट की तौबुल कबुई प्राइमरी स्कूल पांगथोखरै थौरम अदुदा कैटेगरी अहुम थोना खाइदोक्तुना माहिरोई कुंथ्रानिथोय द सेल की मना अमसुंग अचम खुदोल पोट सिंग पीदुना पुंगनिंग थौगतखी बोसिम कोसिम सीबीएसई अमदी सीवीएचएससी न लौब क्लास 10 अमसुंग 12 के एग्जामिनेशन सिंगदा थौबाल म्युनिसिपल काउंसिल न कोनबा वार्ड तरुक तलेरिबा मार्क वांग न फंग माहिरोई सिंगदा मना मथुम पीदुना पुंगिंग थौगतखरै थौरम अदु मेरिटोरियस अवार्ड कमिटी थौबाल न सिंधुना थौबाल मेला ग्राउंड की कम्युनिटी हॉल द पांगथोखिबनै खांगाबोक की एमएलए सूर्य कुमार ओक्रम यावना तोंगान तोंगान बा मियोई सिंग न माहिरोई सिंग अदुदा मना मथुम सिंग अदु खुसिनखी Senior Writers and Playwrights Forum CWPF Manipur Sindhura Pangthokadoriba Anirak Suba Manipur Film Script Changdam Nabagi Script Loksanbagi Matam Jun Kuntra Fob Changdokle Aiba Singh Nam Thoklaba Script ki copy ahum Lamfel the Leva Film Forum Manipur ki office ta Natraga Uripok the Leva Forum ki office ta Jun Kuntra Fob ki Manung the Pishin Naba Senior Writers and Playwrights Forum ki Cherol Namada Kangalakli Nivea device की अनोवा होम ऑटोमाइज एक्सपीरियंस सेंटर मंगसी सिंजमई कैथेल द लेबा एलआई शॉपिंग कॉम्प्लेक्स हांगदोखरै मणिपुर अहन बोयन ngasi हांगदोखिबा सेंटर अदु इंडिया की ओइना ममिंग चलिबा विल्ड ट्रेक कंपनी के खुसमन दुना थबक तौगदबने हारी
West Bengal gi NRS Medical College ta Fariva Mukherjee koba Dr. Amabu Tamthina Fuki bagi mayok ta lakli batang tara tareta India pumagi on Indian Medical Association IMA na OPD yauna hospital singda non-essential service pung kunmari mathau tawdana protest tawgadoriba sida IMA Manipur State Branch na su saugalakli IMA Manipur State Branch na numit asida lamdam asid leriba lengaki amadi lanai hospital sing khongjang asibu saugat piu hana su thamlakli Manipur Lengaki Agriculture Department amadi the Garden Care and in a Kusamnaduna Mission Organic Value Chain Development for Northeast Region Agriculture ki Makada Kumsi Kalen Lorok the Thaner Naba Faudi RC Manifo 7 RC Manifo 13 Namasung Sahau Singh Androm Sung Huikap ki FIZ Gilomi Singh the Yanthokre Lona Churachanpur District Dasu Manipur Lengaki Agriculture Department amadi Green Foundation in a Kusam Narga Mafamadu Gilomi Singh da Chahaugi Faudi Singh Yanthokre Kangla Religious Committee Kangla na sinduna lakli June gi tarik tara tareta Kangla manung galai ribala ning thau sanamai gi laifam da sanamai cheng hong bagi thorom pangthokani hana lubasina chero lamada khangalakli India ki maming lere steel company mo wariba Siam Steel gi dealer Manipur da su hangthokre ngasi company si gi dealer launch tob gi thoroma classic hotel le pangthokre West Bengal the best oba chai humpu surab company si gi product TMT reversing ase India gi industry da makok thongdu lakli amade company sina lairab gi pankhai makha da lai mung singi nupi masa singbu scholarship pi duna mai taman batana tana luhongbu matam da su mama mapa oiba sing da sale gi mateng pi hari अखोइगे हजिक यूनाइटेड एंटरप्राइजेस से दालमिया की अखोई डिस्ट्रीब्यूटर होरी सेमेर नतबको योत अखोइना मखन अनि लई प्राइमरी हैबमा सेकेंडरी हैबमा दो अखोइना प्राइमरी प्रोडक्ट अफवा हजिक मणिपुर से अर्थक्वेक जोन जो ओइबनिना अफवा प्रोडक्ट अमा सुम थिजरपदा शाम स्टील जो वन ऑफ द मोस्ट एग्रेसिव ओइना मार्केट दे जंगजनबा अफवा मखनगी प्राइमरी प्रोडक्ट TMT बारम नेबा सो हजिक अखोइ नसीदगी मणिपुर की मैम द पब्लिक ता सिगुम्बा याम अदुगी मतिक फरबा पान इंडिया दा लोइना नेशन वाइड नेशनल ब्रांड अमने हजिक श्याम स्टील से हौजिक सानबगी पाउदा निपालक सुबा थांगता फेडरेशन कप 2019 दा मणिपुर ओवरऑल टीम चैंपियन ओइब ngamkhre मणिपुर gi yelong idagi sagon aduna laklaba masana sibu hena masak mangal thokna namagi damak lakadur bachai ahum masigi manungda thangta gi university ma manipur da hangdok lagani hana salai holdings private limited ki chairman oibatanatana thangta federation of india gi president when nauna thaupuriba narengmam samarjit na phongdokre championship asai thangta federation of india gi miyeng makhada all tripura thangta association sinduna north tripura gi dharamnagar district laiba swami vivekananda Sarda Satavarsiki Vavanda Thasiki Taranito the Horgan Marini Chumna Satarkibane Championship Sida Levagasi Tongan Bested Kungi upon Masanaro Chaumsum Omna Sub Junior Junior Ramadi Senior category da Mayung Yanaki Championship the Manipurna gold Mariputara silver Taratare the bronze Tara Hum do Fandur Ahan Bataki Lonana Tripura the Asamanina Matangsin Anisubama the Om Subamana Launaki Ngasigi Thoromada Naringum Samarjitna Levagasi Miam Pamna Sanarakliba martial art Makalasibu Malim Sinmatung Kangan Bahonabada Achobo Taudang Logani Fondoki Ipa Ipuna Tambiramba Liglam Masibu Manipurgi Horkliban Harol Sing Tung Inna Chatbangamna Nabamade Masana Asibu Hena Masak Tokna Biwakalolda Thangta University as a Linkat Nabahonagane Championship Lotion Magi Thoromadu the Saruyakiba World Federation of Thangtagi President Ice Prem Kumarna Masana Asi Kelo India Made Olympic Takta Pukan Honori Lonana Masana Asibu Hena Masak Tokna Manipurgi Chief Minister Ayan Ming Sanglakli Hana Fongdoraki Championship Asibu Silang All Tripura Thangta Association da Salai gi chairman gi Maikei gi lupa lakh amagi mateng piduna pungning thawatki I see the national integration here in this event. Not only one homogenic peoples from one single state, but all over the nation, all the states are participating such a beautiful event, and I hope more and more states will join in future in such an event.
Vishnupur District Youth Affairs and Sports Government of Manipur Nasinura Taruk Sathagadaba Wusu Masanagi Oiba regular coaching class ama Ningthau Khong Mangol Nganbi College Tangasi Haudokray Tha Taruksumna Chathagadaba coaching class asi Yaski Wusu course M Ronel Natakpi Tamibuki Thaudang Laugadori coaching class asigi manungchana Yaski director gi guideline matung ina T-shirt amamamadi refreshment sing pigani hana DYASO Vishnupur TH Tuambana Fongdok Li. Hariba regular coaching center asida Vishnupur district tongan ba mafam singdagi wusu masanabu pamjaba nupa machamadi nupi macha sanaroi marifunipana saruk yari. AK Pishak Singh amadi AK Indumukhi haina mingthon ba artificial turf ground ama Manipur gi miyamna khusina krai malem gi thakta miyoi kyana yamna pamna sanariba masana ma oiriba football gi masana ase grassroots ki thakta gi haudrabade masak naibu sanaru kya puthop ngamloidaba maram kya leibana lamdam asida nongsing phibam phatabna maram orega sanaru kya matam chana sanaba fangdaba kya asi uraga lamdam asigi sanaru singe yengladuna AK ibom chamadi ma ki imung manung gi senfam Imung manungna sanafam ase miyam da khudol tamkibani Mongsangai mayai lekai da leiba football gi oiba turf ground asigi safong bagi achama thorama da Manipur gi director General of Police LM Kaute Planning Department gi ARO Mimi Kaute amadi turf ground asigi founder AK Ibom Chagalona lamdam asigi masak naiba miyo kya nang asigi thorama da saruk yaki Koi Mongsangai gi lekai khak natana state as a whole gi waina set ama wedoram sigumba koi special kano gi football ground aduga stadium ama develop to hai city koi state ta yam khara lerega su yam oi sigumba quality se aduna eina moi congratulate to we aduga future of football and sports ta mightily se contribute to gani haina e asa yam chaw Matanga show the bulletin say tension jadring gimangwen headlines amuna pijari Manipur lenga na mikal manung the rules of business of Manipur song allocation business rule gi wang mada unconstitutional leba thawong chathakre taratare lak sub lok sabha mikal hanga da banana gai khang amna takshilakli Waroishin khang derbi su kya na miyam de mi payo po libas da pukning sang bagi mahutta luching masing na famune da leire haina committee of civil societies kang leipang na pian da fongdorakli Amasung Nipalak Subthang Ta Federation Cup 2019 da Manipur overall team champion oikre chai hom giban da Manipur thang ta gi university hangdok laga ni haina salai gi president na fongdok rei